अहानबदा मरुएबा पाउ थमजरी थासिगी तरा निपांदा कोहिमादा फोंगदबा NPF की सेंट्रल कमिटी की वारेफना NPF ना मखाताना BJP का पुनमिनगदरा नत्रगा पुनमिनरोइदरा हाइबा खंगलगनी नर्सिंगना कथोकपगा लोइनना लौरिबा थौदांगसिंग असि यामना सावी हाइना मणिपुर की गवर्नर डॉक्टर नजमा हेप्तुल्लाना हाइख्रे रमरई इको टूरिज्म पार्क थमलंबा अथिंगबा लौथोक्रे बोटिंग तौबगे अयाबदी पीद्री हौजिक पालिबा बीजेपी की चुंगसिनबा सरकार की मरक्ता यानदबा कया लाकले हाइना MPCC की प्रेसिडेंट गैखांगमना फोंगदोक्रे अमदे सरकार असिदगी NPF ना हौजिक फाउबगी तोकलगे हाइबा लैते हाइना एजुकेशन मिनिस्टर TS राधेश्यामना हाइख्रे खुरुमजरी टाइम्स ऑफ मणिपुर न्यूज में ताबीब पुनमकपु अरुणबला तराम नोक्सरी ngasi मरुइबा पाउसिंग मियामदा संदोकना पिजरी सरकार पाइबदा यौमिनरिबा BJP अमदी NPF की मरक्ता मरी फनरक्तबगी अचौबा ममी अमा ताबा हौरे लाकलिबा तांग तारा निपांदा कोहिमादा फोंगदबा NPF की सेंट्रल कमिटी की वारेफना NPF ना मखाताना BJP का पुनमिनगदरा नत्रगा पुनमिनरोइदरा हाइबा खंगलगनी हिरमसगी मतांगदा टोम टीवी की डिप्यूटी एडिटर नबकुमार खगोकपोमगा NPF की मणिपुर स्टेट यूनिट की प्रेसिडेंट ओरिबा तामई केंद्र की MLA अवांगबोंग न्यूमईगा ngasi अखनना उनबा अमदा BJP अमदी NPF की मरक्ता यानखिबा वाफम सिंह BJP ना थवैरक्तबगी फिबमदा लाकलबदी कायनबा ताबनी हाइना प्रेसिडेंट अवांगबोम न्यूमैना फोंदोरकली हिरमसिदा टोम टीवी की अखनबा पाउदममा अखोगी पार्टनर ओइरिबा BJP अदुना मसक खंबिद्रदी अदुदी कायनबा ताबनी नुंगसिनदबा अनि पुनबा ngamaidobagi फिबम गुमना लाकदौरिने हजिसे अखोइदा क्यामरम बखैना प्रॉमिस तो कनागुंबा पार्टी दे मगी कंट्रीब्यूशन लेवल लेते हुए हौजिक पंजर रोए दबो मियामना उबीबदुनी पब्लिक्स आर द बेस्ट जज बट दे आर एंजॉयिंग ऑल द लायन शेयर वाफम असि टोम टीवी का अखनना उनबा अमदा फोंदोखिबनी लमफेंदा लेबा MLA असगे क्वार्टर दा उनबदा NPF मणिपुर स्टेट यूनिट की प्रेसिडेंट सु ओइरिबा MLA अवांगबो निमाइना मखाताना स्टेट असगी मियांगी याइफननबा अमदी पीस अमदी डेवलपमेंट लाकननबा NPF ना BJP बु कंडीशन अमता याउदना सवतखिबनी BJP की हाई कमान की लुचिंगबसिंगनसु NPF ता थाजबा अमदी कमिटमेंट कया फिखी मदुदा थाजबा थमखी अदुबु ngasidi पुनमक नाथैखरे करीमता खनवीदरे अवाब तारब मतमदा NPF न लौकिब थौदांग अदु खंगबीद्रबनिना कायनब ताबगी फियमदा लाकप ताबनी हाइकी अपन CPU गुनो हाइबो अखोइ कसु हाइबो सुलेते विदाउट एनी कंडीशन अपन पेरिस बट मखोइना प्रॉमिस तो हाइबसी BJP हाई कमांड तो BJP की हाई कमांड न तौखी बोर्ड अदु अखोइ यस हाइबो अदु नतरदि हाइबसु केसुलेते पीरदी हाइबगी पोचुलेते MPF असी इहान हान्ना BJP न फॉर्म तौबगी फिबम सुप्लै लेरमदब मतम असिदा इहान हान्ना खोइसन खोब सपोर्ट तौबिगेको हाइना खोइना थोरकपनि बट ngasi मखोय खोइ मसा खंद्रे नबुमर एस नंग रिकॉल तो नॉर्थ ईस्ट स्टेट निपान लेरिबा असिदा NDA नि अहा इहान हान्ना लापकांदा मोदी लापकांदा नॉर्थ ईस्ट की स्टेट निपान असिदा NDA के पार्टनर ओइबा गवर्नमेंट कदाइदा लेरमगे इवन मणिपुर हु केयर्स अबाउट BJP कनासु लेरमदेना बट NPF have its own commitment and we have given a best service helping BJP coming to power in almost all the northeastern states. थबंगना ताकपा मियांगी पुंसी इंगना सिंगना लेननबा होनबसिना NPF की अहानबा मियंग ओइदुना लाकली
मियामगी थबक तौनबगिदमक पुन्ना चमिनखिबनी नॉर्थ ईस्ट की स्टेटसिंगदा बीजेपी संगकननबा होनबदा एनपीएम ना कदाई फावबा थौदांग लौखिबगे हाइबसी ngasiदी काउखरे NPM na ngasi फावबदा सी तौदबा यादे हाइना डिमांड तौखिबा लैते मखोइना एकोइदा प्रॉमिस तौदुना लाकपनी पीदबा यादे हाइबसु हाइकिदे दाइता चाउना लौदुना लैरिबा अमना हाइकिबा वाफमसिंग तौबा ngamloidaba oirabadi karigi promise तौरिबनो हाइकी पुनसिन खरदी चामिन नरदी नंगदु चावा अखोइदि तुमिना चाफम खंग लैतन दुम फामबा हाबिदुदि मी ओइबा मा ओइना नुंगाइरो अदुना खो पुनसिन खरबनिना पुनसिन बगी सुरुक तुदि लौमिनसि अदुना खोइना प्रॉमिस तौरंबा दुसु फुलफिल तो NPP दिगी लौथो अखो हाइदेना मोइबु लौथो अखो सब हाइदे मखोइना लौथोके हाइबरा लौथोए हाइबरा दुदि दैट्स अप टू देम NPM na party atopabu lauto u haikibasu leite masidi makhoi gi apambani coalition partner oiraga laufam thokpa thodang laudabana NPM na MP gi mirep thadokpani masi saunabagi sunnate BJP na yengliba miyeng asida makhata na punna saminagadra haibasi acho wahang ama oirakle wafam asina tangai fadana leinariba mari asi review tauba tangai fade masigi matangda lagliba me taraga nifanda kohima da पार्टी के सेंट्रल कमिटी की मिफम अमा फमदुना यामना कुमना खनगनी लोइनना मदुदा तारकवा वारेप अदुना मखाताना NPM ना BJP सरकार असिदा यावखिगदरा नत्रगा तोकदरा हाइबदु लेपकनी हाइकी NPF become the first casualty which after enjoying major power in the northeast akoi be betray dorga tanthop sit sharing the adu PAP de hana blame pirga tanthop but still that Manipur da khoi na leiriba si chenpham leitebagi leibanate ko NPF khoi mari se khoi chatpham leitebagi namna mina nungsidrabusu leibanate BJP na nungsidrasu praja bu nungsibi khoi leijabagi wan सही अनि खरा हेलकलबा एन बिरेन लुचिंगबा सरकार असिदा याउमिनरिबा NPM ना मखाता न सतमिनगदरा नत्रगा तोकदरा हाइबसी तांग तारा निपांदा सोइदना खंगलब याय करिगुंबा तोखिबा तारबदी करी ओइरकपा याबगे हाइबसी नैनबा याबा वाफम अमा सोइदना ओइगनी नर्सिंगना कथोकपगा लोइनना लौरिबा थौदांगसिंग असि यामना चावी मतम खुदिंगमक्ता अनाबा अमदी सेबारिसिंगा नकनबा मरी थमननबा होनबा मथौ ताई हाइना मणिपुर की गवर्नर डॉक्टर नजमा हप्तुलाना फोंगदोखरे वाफम असि ट्रेन नर्सेस एसोसिएशन ऑफ इंडिया मणिपुर ब्रांच न सिंदुना ngasi मालेम के अतै मफम सिंगदा पांगथोकनखिबगुम रिम्स की जुबली हॉल दा पांगथोखिबा इंटरनेशनल नर्सेस वीक की थौरमदा अथोइबा मिथुंगलेनगी ओइबा वारोल पिरदना हाइकिबनी नर्सेस ए वॉइस टू लीड हेल्थ फॉर ऑल हाइबा हिरमदा पांगथोखिबा थौरम अदुदा Health and Family Welfare की Principal Secretary Balnumang Bolnam, Health and Family Welfare Services की Director Dr. K. Razona, President Amadi Guest of Honor Oina Sarugyakhe. थौरम अदुदा गवर्नर डॉक्टर नजमा हप्तुलाना मखा तारादुना फ्लोरेंस नाइटिंगल ना कथोकपगा लोइनना मियोइबा खुनाई अमदी असोक अपन नंगलबा सिंगदा लौरंबा थौदांग अदु ngasiगी मिरोलना कावबा लैट्री महाकना लौरंबा थौदांग अदुगुमना नर्सिंगना लौनना बहोनसी हाइबा यावना वाफम कयामसु फोंगदोखि I would be very happy if you can prepare them in a document and come and discuss it with me. I will definitely like to help you in of those problems and issues which you have raised today. I thank you for inviting me here to join you all, and I wish on this auspicious occasion, may God bless you all. And I once again wish you all success in your future. मतम खरा अथिंगबा थमलुरबा रमरई इको टूरिज्म पार्क ngarangdagi hangdokre adum oinamak park asida boating tawbage ayabadi pidri hiram asida tom tv ki akhanaba paudam ama यहाँ की जो बोट है उस बोट के बारे में हम अंदर जाना चाह रहे थे लेकिन बोट थोड़ी सेफ्टी की यहाँ पर कमी है इस वजह से शायद बंद कर दी गवर्नमेंट ने तो हमने पूछा है कि लोकलाइट से तो वो लोग कहते हैं कि अभी थोड़ी सी यहाँ पर गवर्नमेंट ने सख्ती की हुई है बाद में शायद अच्छी बोट चलेगी तो टूरिस्ट लोगों का अट्रैक्शन बहुत अच्छा हो सकता है बहुत अच्छा प्लेस है ये अभी तक अनछुआ है कई सारे लोगों को आना चाहिए एक बार घूमने बहुत अच्छी बात है। आप कहाँ से आए भाई साहब बताइए? मैं भी दिल्ली से आया हूँ। दिल्ली से आए? हाँ जी। तो मणिपुर में आप सब आए थे? दोनों साथ आए थे? कैसा रहा यहाँ का मतलब मौसम और यहाँ का सीनरी? यहाँ पे और ये
डैम भी देख के बहुत खुशी हुआ, अच्छा लग रहा है यहाँ पे। लुबा अदगी पामजान बचलुबा अदुगा होगी हिंगोन को कमाइन तोबा रामरे की गदाई चलुबा अदुगा पाक से अखोगी मुहांग अदुदि कोई बल लाखपदो खोइदि अदुम पामे पामबोदि से दुकान कका अमा हांगसु लाक्त्रबनि हुजिति दुकान सु लोइन थिंगना लेये अदुना सिगी पोचे लौसिन खिबिसि योनबा फंगद्रे मी लाक्तबिको अद मी हेन लाबदि दुकान फंबसिंगसु अखोइ पोतोंबसिंगिसिसु हजि पोतुना थारबदि अखोइ चेचहलदि हेन नुंगाइनि अखोइ अवाबदो कोकनि हाइन खलेबा अदुना मयाम लाखमबदो लाक्पिबदो अखोइ पामे मणिपुरना असी खुनगी बोटसिंगसे लोइना थिनबिबा सिगिदमक्ता अखोइसु याम वारे असी खुन असिदि अखोइ असी लो उदना असी तालगा हिंगबनिना अखोइ पुनसिसे याम वारे असी फावे अदो अथु मतमदा सरकार ना याबिरगा बोट से सर्विस तो हनबा यहन बदुरे इमा होइना पामिसे कइनो पामिसे बिरो अदो पामे अखोइदि लो हौजिकति लो सिंगसु लेदरे अखोइसिको लो लेदबनिना अखोइदि असी उमंग असमदा लानलगा अखोइ नापिगुमसे लाफुगुमबा से हनलगा अखोइ योनलगा हिंजाबनि असी पोटसु लानबा यादरे होजे अखोइ करिसु लेदबनिना अवाबसे याम फावे अदुगि माक्ता मणिपुरना यारदी अखोइ असिगुमसि थिनबिद्रदि याम नुंगाइगनि असी हाइना हाइनिंगे हौकिबा एप्रिल 19 थोकिबा लाइवक थिबा थोदो अमदगी अखोइ मणिपुर सरकार अमदी डिस्ट्रिक्ट एडमिनिस्ट्रेशन ना थिंगदुना लाखिबा रामरई इको टूरिज्म पार्क ngarangdigi अखोइ मियामदा अमुना ओपन तोबा होख्रे मरोइना महम मसिगी खुनजा सिंगी अपामबदी हारिबा महम मसिदा खुगी बोर्ड की सर्विस लेहन बियो हाइबसिनी मदुमक्सु सरकार ना पैखलकनी अदुबु तोवान बा अखो अतोप स्टेशन दगी लाकपा खुगी अखो विजिटर मयामसु हारिबा महम मसिदा लाक्तना मखोइ मखोइ बा मोड फोंगदोली सही अनि मखाई हलकलबा कोलिशन गवर्नमेंट असी ngasi फाउबा ममिंग थोंदना लेरी सना पथाप अमा ओइना लेगदबा कमन मिनिमम प्रोग्राम सु लेते मरम असिना पालिबा लेंगाक असिगी मनुंगदा यानदबा कया लाकपनी वाफम असी ngasi कांग्रेस भवनदा पांगथोकपा पाउगे मिफम अमदा एमपीसीसी की प्रेसिडेंट गैखांगमना फोंदोरखिबनी महाकना मखा तारदना अंगांग मचा फाउबा चही फारकलबदी ममिंग थोली अदुबो हौजिक पालिबा कोलिशन गवर्नमेंट असिना ममिंग फाउबा थोंदना हौजिक फाउबा चलिबसी अंगकपनी हाइकी पाउमी सिंगी हंगबा वहांगी पाकुम पिरदुना गैखांगमना हाइकी मदुदी कांग्रेस पार्टी दी ओपोजिशन द लई हाइदुना पालिबा लैंगाक असिदा थुगाइना बथबक तौदे तौसु तौरोय अदुबु पालिबा कोलिशन गवर्नमेंट असिगी मनुंगदा सेल्फ कंट्राडिक्शन कया लैनबदगी लैंगाक असी कायरबदी मियामगी येंगदुना अमदी रेस्पोंसिबल ओइबा पार्टी अमगी तौफम थोकपा थौदांग उननबा कांग्रेस पार्टी ना सेम सादुना लैरी हाइकी कोलिशन सरकार सिगी से कोई लेफ्ट फ्रंट कांगुर से कोई पारा कोई या लौबर जम चंगे लेफ्ट फ्रंट 35 मोर देन 35 इयर्स कोई बेंगोल दा लेफ्ट फ्रंट कांगु कोलिशन से मसी चट खी फॉरवर्ड ब्लॉक से मियम हत कायब अदु मंत्री पिसल ले और को अदु मखोई कोलिशन के पार्टनर मैम से अपान थोकी दना बसुम कोमिनरगा चटमिनर को भायम सक्सेसफुली तौखेबो मसी अखोई के तमजनिंगाई ओइ पोट अमनी लवे हजिक की सरकार अदुगुम तो लेते हजरीबको अदना कोइने करिगुम्बा मखोइने अखोइ पुबंगम ददना कारक पतारदी लमहांग लैया दबना नेचुरली कांग्रेस should have to take over मदुदे ले अदु ओइ हाइदा कोइ पावर हंगरी ओइ बनते कोइ पावर पाइ दे यादे हाइ मनते in the best interest of the state and the people of the state, people's government se leidena honabada koi dominantly tho oi hadana हौजिक एन बिरेना लुचिंगबा सरकार असिगी मनुंगदा नुंगाइतबा करिसु लेते अपेन पेन द खरा हाइनबनी मसिना सरकार असिदा अकाइबा लाकदब नत्ते एनपीएफ ना हौजिक फावगी दी टोक लगे हाइबा लेते हाइना एजुकेशन मिनिस्टर टीएस राजेश्यामना फोंगदोखरे वाफम असिंग असि न्यू सेक्रेटरीट लाइबा मिनिस्टर एसाइड ऑफिस चेंबरदा पांगथोकपा पावगी मिफम अमदा फोंगदोखिबनी मिनिस्टर टीएस राजेश्यामना मखा तारादुना बीजेपी ना लुचिंगबा सरकार असिना महै मसिंगदा खरद ओरबसु अहोंगबा लाकननबा होनदुना लाकली महैरोय लुफ अमना
go to school maming da ngai re haiba yauna wafum kaya thamlakpasi laibak thibani amaromda tongan ba lanai organization mahairoi loop sing yauna maiki kaya dagi education sector bu hena fagat hanaba honabada mateng kaya panglakli marak asida mahairoi loop amana go to school maming da ngai re haiba yauna wafum kaya thamlakpasi laibak thibani go to school haiba amalaite sarkar asina school fagat hansi haiba program amadi paikhatli masina kendra humfuda school amamong khangatuna school adugi award apa kaya menkhatna ba thaurang tauri education department gi makok thongba official kaya thaduna yengsinbagi thabaksu kanna sathari school sing aduda primary class hamna su honori kharada orapsu fagarana ba haiduna thabak paikhatna ba honori ngai asida miyam da lana uhana ba hona basi live activity haina fongdok pagal loinana sahi asigi oina vote na loba class 12 gi exam gi lagli ba result tang tara nipan da haidok lagani haiki support withdraw tawge haibadi haigi leiti kitang akoi kitang pen da ko tawle pen da wise even within the family also within our my own department among our staff we have a lot of communication gap. That will be sorted out. Let the results be out. On 23rd, we'll have a clear picture and we'll try to improve our relationship. Kitang akoi angang sing khalai angang sing chhatra sing kan akoi no hona jaraga education department mayang loina na hona jaraga khara improvement khara lagtana encouraging oi bangong la aka ansira kitang ning makai ga do man ba item khara yorok pusira masi akoi clarification macha am tang bijage na mayam ko jabani akoi go to school haiba mission namagi matang da akoi satri sangstan maru oiba desamna ibirakpa item khra akoi news item khra thena jare moi item ni matung in moi na harakpada go to school haiba mission je maming khaktagi oiramme haidan haibiri akoi go to school haiba mission makti leite school phagalan si haiba mi khal mission namadi lei masi akoi gi oinam high school oinam som high school da honorable CM na taro launch to gibani school um phukak tang ahan bagi oina tawra kanda chat chedna akoi pilot project oina hawachaba akoi school phagalan si like kano phagalan si haibai kim go to school haiba na te kitang misnomer oina lawre asi hawba kak tang ngairi akoi election code of conduct lai gibna leiraga so akoi manung na akoi preparation kan na tawraga kari awar pa school gi oina tonga school amam unique oina chamana to ba yada ba awar pa du yenga to akoi usi almost pakhat paujere engineer mayam tha dana akoi staff tha dana akoi yenga kan lokhat na bi kan honajari FCI godown da thabak suriba labor singi kusuman matam ga chunaba maongda hengatrabadi tha asigi kundagi sinmi sing siswag strike ki khongjang sangsilagani haina ngasi paumi singa unaba amada Cap and PD Laborers Welfare Association Sangai Progi Zenan Secretary Roman Rujit Moirang Sana Fongdokre Mark Namaka Taradana Haukiba Chahi 1996 tagi 2009 fawa non Manipuri workers singda direct wages oina lupa satruk piri aduga sinmi chamaga tara taretna tawgudaba thabak hojik sinmi humrana thabak tawduna leire maram aduna mari leinaba authority na matamga chunaba kusuman pibiu haiki phangiba pisajiju nomgi sabanate quantity based work habidi back the depend over adugumba kusuman ne habadare hariba kusuman ji back sida depend over nina bisam ga trate da sugo do 70 na thange 70 ne thange mathak sida mu back amada lupa ni khak pire aduga nongmada adum norms ki matungina natrana rule akoi gi legally habadare akoi gi law gi matungina pung nipan den thabuk suba yade khote kaina lairiba sigi masigi ona tainabada haidare asukwa ba thabak sida nongmada dum pung 8-10 subu yaw neighboring oina leiriba state godown sida piriba rate per quintal da lupa mapal aduga bag da lupa mari makhagi chang sida PBU haidana related authority da application lama haukiba mi gi tang nipal da application ma piru matam sida thoyokna mari leina de haibagi mong da lahu haiba ya thaba sumba yamna laibak thiba thodok se sidagi maroina labor sing si akoi punjil la kan sida lakliba akoi gi mi gi tang kundagi thabak lepa yaw na makhal makha kai khongjang jangjal lagani Ziribam district asigi yamna maru oiba lambi ama oiriba Ziri Tipaimuk road mari leinaba authority na matam kaya dagi semdana leibadagi miyamna joint action committee semdana khongjang kaya sangsilaba matungda ZT road lambi asi semba hauram laba matungda lambi semba amuk tokpadagi lambi thingba yauna khongjang kaya sangsilaba matungda yanaba purakpadagi khongjang handoktuna tha asigi taramari dagi dibong dagi kolas thaba haurakpada nung yaudana leibak mathakta kolas thabana maram oiraga kolas phaktorakre thawng adugi mayok
Mayokta Isel Club Dibongi member El Santi Kumar Singhna Dibongi Lambigi Kola Saba Hore Adubu Thariba Mawong Asi quality control Tawdana labor Kharana Pangtauda Tauba Amadi Mari Lainaba authority Singi Mioi Singh Yaudana Kola Stabana Maram Oiraga Kola Singh Asi Loina Faktokle Asumna Kola Staba Oiragadi Tha Ama Fawa Sanaridabagi Mawong da Laire Maram Aduna concern authority Singh Yauraga Kola Thabiu Hauzik Thariba Kola Sumna Thaba Tarabadi Thabak Lepana Hena Pagani Haina Fongdokhi Haukiba Tang Tara Humdoida, Moregi Yum Amada Masakhangdaba Mui Amana Uranium Gi Posak Manba Ama, Tanamduna Yum Gi Mui Singda Aki Akang Pibada Natana, Moregi Miam da Chamam Naba Pokan Kiba Posak Adu, Ngasi Makatana, Silong Degi Lapa Scientific Officer Amana, Lusingba Timna Yangsin Bada Langoi Weremle, Uranium Ni Chingnaba Posak Adu, Ta Sigitara Marida, Manipur University Gi Amadi Rimski Expert Team Amalakuna, Testing Kits Ki Kulai Season Aduna Yangsin Bada Posak Adu, Uranium Yaubagi Kudam Pankibani, Madugi Matungda Posak Adugi Manungda Kari Yaubage Kangdok Nabagi Damak, Ngasi Nungtil Silongdagi Scientific Officer D Amadi, Nitain and the Dev Work Assistant B Hariba Tim Asina, More Police Station the Laktuna Yangsilaba Matungda Posak Adugi Manungda, Langoi Karaga Oer Matek Amaga Yaramki, Ngasigi Yangsinba Aduda Technopol District SP, Thoksom Bikram Zid Amadi More the Laiba, Nimfum Doisuba, Assam Rifles CO. Sumit Sud Yauna Tay Officer Kasu Sarugyaki, Posakadu Mioi Karana Sanda Lambi Oinabagi Yam Hai Singna Karbar Tobugi Tabak Satabra Haibagi Chingnaba Oiri, Sahi Karagi Mamangda, Megaliada, Hariba Posak Asiga Manaba Ama Fakiba case Amasu Ladybani. Hozik Pogim Rectan Atenba break Amatang Luxury. Admission is going on. Saraswati Institute of Management and Paramedical Science Pangai, opposite to 6 IRB MPTC Pangai, Pangai Road, Imphal, Manipur. Note iski oina ihan hana Saraswati Institute of Management and Paramedical Science Pangai na BSc Forensic Science course Manipur da hangle. Mapalam da chatrabasu hayeng mag college cha lakituna admission tobi horo akak na basitni. Artist khara lawzagadori Manipuri tele serial Nirupamagi damakta artist khara lawzagadori Thawai yauba nupa amasung nupi artist singna masagi photograph amasung biodata ga loinana Tom TV da pisinbiu akupa marol gi damak contact tobirau 8837265974 natraga 9402991938 Nirupama, Nirupama, Nirupama. Break Matungda Makataba Pau Pizari. Ngarang Ayuk Pung Taramathoi rom taba matamda Lafupa Terada Imphal Turenda Takiba Sahi Ani Makai Dangariba Haubizam Thanil Apokpa Manigi Haksang Ngasi Fawba Fangba Leitri Amaromda Ngasi Ayuk Pung Nipan Makai rom taba matamda Technopol Assam Rifles Post Manakta Miyo Ema Sirga Leiramle Laikhidraba Miyo Adu Khaide Maning Laikai Nong Thongbam Nandakumar Kawi Imung Manungi Miyo Singna Loksin Kre Hairi Ngasi nungtil pung mari rom taba matamda More Police ki ASP KS Robinson amadi CDO More gi DSP TS Thomas amadi OC CDO gi Police Commando gi apunba team amana More Ward number 1 da laiba yum amada thiba humba gi thabak sa thabada brown sugar gram 7.96 ka konana juvenile oiba angang ama fare fagalaba brown sugar sing adu packet yang khai manga da haplaga thamlambani amadi malem gi kaithen da chaurakna lupa crore Ahumga lak tara mari rongi value oigani thaudok aduga mari lainana ngasi nungthin More Police Station da pangthokhiba paumi singa unaba amada Technopol Police SP TS Bikramjit na yumthang noriba Myanmar romdagi More landuna drug kaya ama lepa laitana pusilakli juvenile oriba angang singbu mayai kaba nisa lalon bada sizinarapa si laibak thivani haiba yauna wafam kaya amsu fongdorakhi Thibombagi tabasida koina Thiriba kaknaba yum asidagi brown sugar packet 55 packet hagat pangangthi masigi chawrakpa weight na 796 gram ogini aduga haiba column brown sugar sigi price asi international market da chawrakna rupa crore hum amasung 14 lakhs mai chawrakpa kemo ogini yamna nuaitaba koina hanba recently Tengnaboina Masida Chenariba si juvenile oiba
Haukiba sahi taramuk asida pausegi hokar ama oina kathoktuna lisang sitna thabak tawduna laklabasu awaba taraba matamdadi mahaku mateng pangbinaba media ga mari lainaba miyoisingi maikaidagi karigumba makal amatagi mateng pangbirakpa laitri hiramasida report ama Imphal West ki Fayeng Sabal Lekaidagi Masagi Chahi Kuntrani Thoi Surba Ningthauzam Basanta Machani Leire All Manipur Newspaper Sales and Distributors Association gi Makhada issue tauba identity card paiduna mahakna pauche yonbagi sinfam asi haukiba kumja lising aniga mapandagi hauki mahakki sinfam asina imung puba ngamdaba maramna basanta na yumkai sabagi sinmigi thabaksu adumak paiduna seltanki Laibak thibadi haukiba April 19 lising aniga taramapanda basantagi punsida Khanghaudana akanba chaitheng ama mayuknaki Imphal gi Langol da building sabagi thabak tawduna leiringaida hairiba numit aduda lakhiba tamthiraba nongle nungsit aduna maram oiduna mahak building adugi mathaktagi taduna phibam thina asok apan nangki Langol da leiba Siza hospital da pukhatuna mahak la yengki adubu yamna ningba kainingai ama oina basanta thodok aduna maram oiduna oi thangba ningzugi saru nanthoki hokar si ei sahi Nipan mapan muk sure satpa sida ai nupi thijare isa ani nupi ma nupa ma leijare yum ji pubangam dabadagi ai thabak suba khabar halaga thabak suba chatli sida hanaki tet 28 ki April gi tet 28 ta nongle nungsit lakbadagi ai khawang saruchi nantu takta da chatle Daide ai tet tang kuntrada yumda halaga imanaba singda aigi asokwa khong singdo ai WhatsApp ta thagale sida imanaba kanana su ingonda yengbasu laktri akoi hokar association dagi imanaba mudang muktagi rabiga tabung hoktagi ibomjaga yengbala ami April Contrada Basanta Siza Hospital dagi discharge tauki adubu mahak hauzik hanagumna thabak ingkhang su nombadi ngamdare Me taramari medical check-up taurubada doctor na pirakpa advice matung inna mahak makhata na tha ama bed rest da leinaba khangalaki mahak ki lamdam adugi pradhan khak natana hauzik phawbada mangonda media gi oiba mari leinaba singna mateng amatta pibirakpa leitri haina basantana ningba kaina wafam phongdoraki ai doctor dai gi halaga tang kuntra da ai imanab da ai WhatsApp ta ai gi photo atekwa sing da ai WhatsApp ta thai adu bu ngasi baw da di imanab sing na ingonda yengaktre ai doctor japada ngai taba yam leiri ai doctor na tha mani lengano he ai khawang ji ai yum ji ga maina pu ga ni ai khangdri hon ji pha ai no ji tek le na Koi association sing ai mateng pangbiyo haina khangan ba pam top pa pau seli basing koi print kangbu so ngasi bau da ai gi ana basi hangmo bau lakbidri ai hojik tung da thabuk suba satpa ngamaroi dawni na authority sing da mi eng changani mari lainaba authorities natraga akoi Manipur da paumi myam gi welfare da thabak tawriba organizations leiba mayam sina mideng sangbiba pame hainesu mangna haijari paudam jariba camera person Devdasan ga loinana blessing gang mai Tom TV News Phayeng Sabal Laikai Endocrinologist ki senior consultant ama oina Kolkata da laiba Kwakaitel Thoksom Laikai digi Dr. Indira Maisnam da American College of Endocrinologists ki fellowship ama kusindarakre award asi haukiba April ki kuntreta American Association of Clinical Endocrinology amadi the American College of Endocrinology na Los Angeles da pangthokpa annual conference da USA amadi malemgi khangal aba endocrinologist singda pikhibani panba yabadi Dr. Indira Kwakaitel Thoksom Laikai Dalaiba Professor Maisnam Iboton Amadi Elangbom Banabati Anigi Masanupini Haukiba April 22 da Minuthong Dalaiba Assam Rifles Transit Camp Mayagi MMTA Manakta Khanghodana Pokhai Kiba Bom Anina Sokhan Kiba Kurai Konsam Laikai Dagi Konsam Santos Kumar Sokhan Kibagi Thawongbu Yaning Daba Phongdoktunang asi Kurai Lamlong Bazarda Miyamgi Oiba Wakat Mifamama Chathakre JSC against the twin bomb blast injured of
Oja Konsam Santosh Kumar of Assam Rifles Transit Camp Minuthong na sinduna pangthokiba wakat mifam aduda Kaithel Phambi Ima Kayasu Sarugyaki Oja da kut thaba yaningde sarkar na karigi tumina lesilebno Oja Santosh ki maral karino haiba tha placard kayasu siznagi wakat mifam aduda Sarugyaki ba Joint Action Committee gi member TS Ibetombina thokiba thodok adugi matangda ngasi fawda karimata khanghandabase yamna laibak thibani soklaba Oja Santosh Kumar gi punsida akiba ama ngasidi pokle athuba matamda mari lainaba singna miyamda kanana tobuno haiba puthoktrabade Imphal Ukrul lambi amadi Imphal Pangai lambi thingjanbagi fireb lauragani haiki sida kaidawgebu sigumba kaiyumama puthokpiyakta khoi kamai tawni aduna masi puthokna ba government sarkar da khoi dabi tawjabani nahan chayen thongda ju phawgre phawgi basiju karigumamta khangdre ngasi hapta amangda de sida lamong khaden sida adei sida yaraktradi khoi lambi tingni ukul road Pangai road si changjan jagani khoi ji si kanguna ngasi tawriba mifamje aduna khoina ngasi famjani besida kaibta lakhol bilaktadi sarkar sina lambi thingbai khongjang jangjani akhoi pendaba kholauji haijaraga mifamje famjabane ko ngasi gi mifamje aduna masi lakhol birakna ba sarkar da khoi hanna haijariba Department of Education as Government of Manipur na sinduna Mari Suba State Level Yoga Olympiad 2019 ngasi Stone Higher Secondary School gi multi-purpose hall da hodokre hodokpagi thoram aduda Education S ki Director TS Kiran Kumar IAS amadi Physical Education Promotion Officer Yoga Dr. LW Ananta na sarugyake loinana Yoga Olympiad asida Manipur gi tongan ba ZEO taramanga dagi lakpa school singi satra chama humfuromna upper primary amasung secondary haina kanglup ani thokna khaidoktuna athoi ahen tanaki yoga competition asigi matangda Directorate of Education S ki Physical Education Promotion Officer Yoga Dr. LW Anantana yoga habisna miyui bagi pukning wakal amadi thawai bu punsin nahali amadi afaba education system ama pibada yoga na achoba thodang lauri haiba yauna wafam kaya ama fongdokki hai ho pangthoi bani sidagi akoi hore tabadi da koi atho hen kanana tai kha kana koi upper primary da boys mari girls mari aduga secondary da boys mari girls mari teachers mari amaga mi kun gi tim mo set tawra kana koi state ki tim sem sar ga hena ko matam jun gi yod mo da extra coaching pir kana koi hena fast taba koi group putho ngamna koi sem sajabane ngasi pangthokliba yoga competition asidagi upper primary stage ta nupamacha mari nupimacha mari amasung secondary stage ta nupamacha mari nupimacha mari punna satra taraga taru khangatkre khangalaba maheiroi sing adu mathang thagi tara nipandagi kun fawba SRD ministry na sinduna New Delhi da pangthokadoriba National Yoga Olympiad ta state asigi mahut sinduna saruk yagani hairi Imphal Tidim Lambi Paringi Thauda Babok Laikaida ngasi Likla Bakery gi ahum suba exclusive outlet ama Thangjam Agro Industry Private Limited ki Managing Director Thangjam Joy Kumar na hangdokre ngasi gi thoram aduda Thangjam Agro Industry gi Managing Director Thangjam Joy Kumar na Likla Marketing gi saruk ama oriba outlet asina lamsang saliba miyoi singda Likla gi asa thak singna ngahaktang orebasu awa pothaba ngamhalagani loina na makha tana Manipur gi maru oiba lambi amadi town singda ahenba exclusive outlet ahum hangna bagi pandam thamli haiki adoga Manipur gi maru oiba lambi singda main road singda side ki se suppose Imphal Dimapur lambi gi mato Imphal airport lambi gi natraga Imphal khoi gi kanu khoi gi se Thawal lambi ko sumain tawdana oripok lambi aduga Rims road na chingba dasu anoba outlet khara hangtokpa gi plan leijari sidana tana te khara hena chawba Manipur gi town sing Kakching Nambol Bishnupur aduga Churachandpur Senapati na chingba dasu khoi hangtokpa gi dum planning leijari Imphal West District Police Commando gi Kangbuna ngarang numidang Thangal Bazar Dharmasala MG Avenue amadi Major Khulgi akoiba mafam singda kudaki oiba operation sathakre operation aduda miyoi saniga humfurom verification sathakibaga loinana masa masagi saktak se yaudaba miyoi mapan makha tana wahang pang sathana bagidamak City Police Station da kusinakre hairi
ngasi CC Higher Secondary School da Education S ki Director TS Kiran Kumar na chief guest oiduna Atal Tinkering Lab hangdokhibaga loinana CC Higher Secondary School gi website launch tawkre ngasi launch tawkraba website adu cchighersecondary.school.in ni thoram aduka mari lainana Director TS Kiran Kumar na handa council na loba class 12 ki parikya da school asigi maheroina position lawrakpa asi laingak asigi oina sakthok saningai ni haina phongdokpaga loinana school asigi mai paklakraba maheroi amadi oza Thagatpa Fongdokhi. Handicap Development Foundation Manipur Amadi Manipur Industrial Development Council Anina Sinduna ngasi Training and Awareness Program on Entrepreneurship Skills for Youngsters with Disabilities Haiba Hiramda Awareness Program ama pangthokre thoram aduka mari lainana Foundation gi Secretary Jasobantana ngasi pangthokliba thoram asina saruk yariba singda kanaba kaya piba ngamlagani haiba yauna wafam kaya amasu Fongdokhi. नाम सोरे हाइदना कोई पुनिंग हंदना पिक्थना याम तोन थबा मोंगदा नीरगा मीना पीरगा हिंगने हाइबा वाखलोंदु कोई थादोक मिनरसी मसी खक्तना अखोइना खुनाइसिदा अखोइ मानव थागमदा अखोइ हिंगबा ngamgane हाइबसी अखोइना थाजजबनी मसी अखोइ पुन्ना संगसन मिनरगा मसी ओइथोकदोरिबनी अखोइ खक्तंगना मसी पोरकपसु ngammoy aduna अखोइना इज्जत लैना निंखा तमना मानव थागमदा खुनाइसिदा हिंगबा हिंबंगम ननबगीदमा अखोइना चंगसलिबा इहौसिदा अखोइ पुन्ना चंगसनमिनसी हाइबा अपीलसी थमजरी Oinam Arbal Accelerator Water Supply Scheme Athuba Matamda Ising Piba Hoduna Isingi Awaba Kokhanba Oinam Miamgi Apamba Oihori Sahi Kya Water Supply gi Ising Taktana Lakiba Oinam gi Kunza Singna Handakta Salai Hoarding gi Managing Director Naringbom Samarjitna Matam Kuina Mathok Togdana Lerek Laba Water Supply Scheme Asigi Filter chamber gi langoi sizinaba langoi thadarubadagi miyamna water supply asigi ising thakningbagi ikhau langba hengalakli nakalamromda oinam kendra gi MLA su oiriba Manipur Pollution Control Board ki chairman L Radha Kisorna fongdokibada paliba lengaksina hauzik ki mateng oinanaba sahi yankhairom gi mamangda tawkhiba water supply pukri miyamga tanaraga tawba hore lambi soktanaba pukri akoibada retaining wall chananaba athubada thabak hauragani athuba matamdasu asobo water supply scheme ama Semgatuna Miam the Ising Pinanaba Honori, Langaksina Pakaliba, Tabak Kudingbak Miamga Tanaraga, Kangminaraba website ta Tagatlaga Matunda, Pakat Pangatani Haina Fongdoki. Hamadu ising Tanabagin of the labor, Ukriadu ising almost Sinkatpangam put any ahum the Gihena, ising Yaudan and Lady Bamapamni, Loki ising Kangsalapana Maram Oidna. Ikang thada miyam da ising phajana piba ngamdabadagi koi anauba sanction anauba funding gi makhada oinam water supply scheme asi augment tongna koi kanna honajari part hom dagi mamang da laiba som dagi ising na chingkhalaga pina basu kanna honajari aduga hojik tingkai khunau da lairiba existing water supply scheme maru oiba oiriba oinam gi damakta di asigi mafam asida award apa aduga adusu aikoi semjanaba department sina kan honajari ai samak jauna pokhi ji tawbudagi sing phangdi adina tawu loibaga sing thajan bajing atang ai bigo harda karana tawu loiraga di thajan bigo har budagi sing ji thajan dina yengba kanda lairai ji nandara budagi sing ji thakpa phangdi jagani na boige amana boigera aikoi prajada aseng bai sing thakpa phangan bise ai samak pamjai Hauji akhoi ising chumnanaba lengoi je sahi kaya ama sure akhoi sengdoktaba adugi lengoi je sengdok sengdingi matangda akhoi social worker ama samarjit aba kanano ama laaga ising je lengoi je sinbire hai adui damakta de akhoi thagajari to amasung ising thaba khoppa filter tawba haudri ena khudingma ising dai poi hai aduga ising tangaba matamsida akhoi toti ising phangdadana mi khudingma yumda sijananaba dagi thaknaba dagi loina leire aduna cheng wanbagi cheng kg da nipu yankhai yorokpagi waringai sidaida khwaidai maru orba ising ji ju changde adana ising ji amuk leire adurubadagi retaining wall sethagre adu tasengbagi di pukhi je tawbai plan le se yam phai kaigino bu pukhi je thenjal le koi punamakta ising piba ngamdre adagi akhoi gi asigi irengba maningi singdagi tharakpa jemaju akhoi de ising yahonba se matam chana ngamdre aduna maram oidana akhoina wari je masi pukhi jina akhoi amuk mengkha kadoini na asi kothok pibadi yam phai tomasung kothoba matungda sorok namdarakani wall namdarakani fencing darkar lei haibase hanna authority na
खंबीरे हारगा अखोई रिटेनिंग वाल के हाना प्लान तौबीदना वर्क प्रोग्राम थागतना फेंसिंग वर्क प्रोग्राम थागतना तौद्रगदी अंगांग मचा मचा गाड़ी थौबा यामना चिल्लबनिना मसिदा युंझलो योट नु मयाम nga imeyam ji sidoi je hoji asigi matang da koi authority na akanba miyang changhaningi koi department da natana sigi social worker sing koi municipal hoina municipal council lairi kendra gi mihut lairi hairi bapuna maksi tana birakanda akoi ising je miyam da khwaidagi thuna pibaduni akoina pambase koi hundo hunjin tawnadana laibiganu adugi mahutta akoi hoji hoji retaining wall aduga fencing asi yam thuna loisanbiu aduga ising je athuba matamda chanjanbirakanda ising filter tawraga koi oinam khungangi ising wari base asi kohanbiu haibase ai ki masigi pukhi asi sahi khudingi kangna maram moiraga kangdana ma khara luthana ba haidana tawbu hokhi hai ki tawki matamda miyamna ising thakka phangdre haibadagi tawkhali balebak sing jengi manungda ising thajan ba hokhi badi laira asi nanthaki bani hairi water supply asi ising changlaina Pithak tribu maram masi mari lenebo authority sing phonbro ki matungina ro water lofam oil bising asi toina kangba amasung atei lofam leitabadagi ni hairi miyangi apa mangi matungina amano oigera hundu hunjin tawbugi mahutta mari lenebo authority sing local gi amasung social worker sing mayam punjin biraga tana biraga amaga mateng tawnare hairaga miyam da thangnaba afaba ising asi thuna phanganaba hona biu haibasina lamnamasi miyam gi apa ama oiri PSED की एग्जीक्यूटिव इंजीनियर एल गोकुलचंद्र सिंह ना पाउमी सिंह दा फोंदोखिबदा हौजिक लेरिबा ओइनाम वाटर सप्लाई स्कीम असि फुट अनि अहुम खक्ता लुबा इसिंग पीबा याबा लेवल की मखादा लेबना इसिंग पीबा ngamdabani ओइनाम वाटर सप्लाई स्कीम असि अकमेन टौननबा पाटगी इसिंग पीननबा अमदी तिंकाई खुनोगी हानगी प्रोजेक्ट अवार्ड पसिंग येंगसिंदुना सेमजिंदुना अथुबदा इसिंग ओइननबा होनरगनी हाइकी हौजिक पाउगी मरथन अतेन ब्रेक अमतंगा लौजरी by Lamjingba Group, Kangla Packaged Drinking Water, a unit of Lamjingba Group na Manipur ki miyoi khudingmak haksang fana na dayektana lehenabagi pandamda miyoi bagi thawai ni hairiba afawa ising phanghananaba hotnajari liter kun gi jar asi subscriber khudingmak ki yumthong khudingda phanghananaba hotnajari taru tananba mahausadagi thokjarakpa ising loduna sizinari ising asida kanaraba mineral hapchinduna matam sigi khwaidagi faraba khusu khulaina process tawduna pack tawjari sterilize tawraba ising पात्र सिंह हपचरी सब्सक्राइबर ओइबगी खुदोंग चाब सिंह अदुदी अदोंगी यूम फाउबा इसिंग असि थिंजरकनी रजिस्ट्रेशन हेक तौबीबदा इसिंग थन्ना यावरबा जार अमा पिजगनी था अमदा 30 जर्स 600 liters पिजगनी था अमगी सब्सक्रिप्शन फी लुपा चनियांखै खक्तनी चही अमगी लौबीबा मतमदा था अनिगी सब्सक्रिप्शन फ्री दा पिजगनी सब्सक्रिप्शन टाइप था अमगी लुपा चनियांखै था तरुकी लुपा लिसिंग अमगा चामंगा था अहुमगी लुपा चत्रेट यांखै चहीगी ओइना लुपा लिसिंग अहुम खुदोंग चाबासी मेगी तारीख 19 फाउबगी मनुंगदा लौबिहो कांटेक्ट तौबिउ 8257888737 ईमेल lamjingbaKanglawater@gmail.com ब्रेक मतुंगदा मैम हन्ना तराम नौसरी कम्युनिटी नर्सिंग एडमिनिस्ट्रेशन हाइबा हिरमदा तरामरी रक सुबा सही अमगी ओइबा डिप्लोमा पब्लिक हेल्थ नर्सिंग सुपरवाइजर कोर्स की सेमिनार प्रेजेंटेशन अमा ngasi lamfelda leiba regional health and family welfare training center da pangthokre thauram aduda regional health and family welfare training center gi instructor is aruna kumari na moderator oiki seminar aduda tongan tongan ba topic singda akhang ahi singna wangang ki September they how keep now we have come almost preliminary course syllabus in the yamba cover togre and we have started the national programs me amama ko aduna national programs is secretary and the next is when this May gi thasi manung da koi field visit field study haitare site demonstration khara purani magi community ga mari lainana say for example water treatment plant gumba digi dairy farm adegi waste management can say control akogi solid waste management ki plan to adu purani and after that from middle of the June ga up to July tha ani dia khon moi field posting pirani after that makoi examination pirani and they will be released before this on 21st September adu ki plan dani
lamdam asigi mahairoi singna masa masagi regional language singda quality education puraknabagi pandamda mahai masing education technology private limited na mobile phone amadi desktop ki khuthangda lairik tamnabagi anoba application e-commerce ngasi singmairong da laiba classic grande da launch tawkre thoramadu da sarugya kiba mahai masing education Technology Private Limited ki MD Rajkumar Maipaksna na lamdamasida lairiba mahiroi singda masagi visual language ta lairik tamba fanghanabagi pandamda application asi launch tawbani haiki Manipur da laiba sata sati myam se masagi regional language maratang da lairik tamba phangbagi opportunity ma provide tawsen na hawdorokune ado we have C company hawdok da 2 years mamang dagi idea lairaba but we don't have the resources like adu matam da id command toksigi command hawdoksi have se and then we founding team member khara thengna DM college event amda and then we team up torakanda sigi mai masing applications launch tawne hosi han gi beta stage le haidi angang sat cham yang kai han test tawriba haidi public directly launch tawding and han beta stage 150 plus satra ma'am na application ma use tawni kai nuaite dum na hosi trial tawri Technopol District ki manung chanba more da cheliba auto amadi gari masa kaya ama vehicle registration taunabagi damak numit humni oina camp ama ngasi teng Thoubal DTO amadi more police ka punna kusam minaduna more police IV da pangthokre Thoram aduda Thoubal gi district transport officer Thapa Maring yauna mahaki staff single loinana Technopol District asigi SPTS Bikramjit ASP KS Robinson SDPO Binoy amadi More the Lariba Tongan Tonganba public leaders singna camp asida hogdok pagal sarugyaki ningsing bayabadi Technopol district manung chaliba more da thoriba gari machadagi hauraga apikpa makhalgi gari sing asi fawba registration number amata thadana thoduna lakli Technopol district ki oina DTO office laitabana Imphal tana natraga atopa district singi DTO da chatuna gari gi se sang tana bahona bada matam kaya ama changhan bata natana senpham kaya ama changbana maram oiraga more da lariba gari sing registration tawdana lakibani masigi khudong chadaba asibu koknanabagi damak mamang thakta laingakna paikhatpa miyamgi numita more da laiba community leaders singna laingaki makok thongba sing amadi more police lu singba singda taksinduna lakibani nungai jari handak gari anoba loba ni oiro aduga ama yi oiro police na lo khadiba gari number che changsi smaina police more police na tawasi koi su nungai yam nungai Imphal da chaladi awaba thingna su leye koi more da leiba se sumaina adum leiradi kinna nungai gani Board of Secondary Education Assam na loba sahi asigi class 10 parikya da Hozai district laiba Manipur macha athokpam radimana elective Manipuri subject ta topper oirakre atokpam redima Hozai da laiba Daksin Hozai High School gi mahiroini mahak athokpam ibomsa amasung athokpam ibelai devi gi masanupini mahakna elective Manipuri da apunba mark chama gi manungda marifumari fangduna topper oirakibani hiramasida report ama aigi aim se success oihanna betamakta igonda dum mating pambiwa dumai atai se tungda Manipuri subject taman gya na khanra asi si matang desu miteran je ina low aina ne nan kara padagi ne miteran subject se low thamwai na do lohan banya ma din longningam de aina miteran je interest oina ne mitei subject sim din low aina lohan banya Ridhima Devi who secured highest mark in Manipuri elective subject this year. It's a good message to the society, not only in Manipuri society. I am not telling regarding Manipuri. It is a very good message for all Assam and all the Manipuri people, those who are residing in Manipur or also in Assam. There's such type of candidate, we should cooperate with this type of candidate so that they can give their future this study with well and very good manner. No? And Pamelvi also for on 2017 she also secured highest mark in Manipuri. So it is a very good message for the society, and it is today I think it is the 5th or 6th position we have already taken in Manipuri subject, and her position is also good in mathematics. So
करिगुम 30% पीबा तारसु आंगांग सिना मागी 70% पीबनी हैना इना थाजै अदुगी तमक्ते बुमाना हजिक ऑल असम द हाईएस्ट मार्क लाकपा ngamiनी सो आई एम प्राउड फील होय Korean K-pop idol group VAV Imphal concert amagidamak lakadori hairiba concert asi kiwa India amadi Manipur da best oba company Highway Entertainment anina kusam nana singadabani haina kiwa consultant private limited ki director Sanjeev Gatak na phongdokre ngasi Manipur Press Club ta pangthokiba paugi mifam amada mahakna makha taraduna pangthokadoriba concert asina lamdam asigi miyamda Korean music asi khanghanbata natana Manipur amadi Korea anigi marakta nat ki oiba phajaba kaya adu uthoknabagi phambak ama oina oigedoribani haiki. The vision of our company is to connect culture. So connecting culture is the most important part towards further business and develop the economy and bring in more companies and industries in a place. So the cultural part we are using K-pop as a bridge to make it happen, including Imphal. And related to the K-pop culture that has taken the world by surprise, and everybody is supporting that cultural wave. Hauze amuk sanabagi pau phangbigani. Tentha Khongbal Welfare Association TKWA Tentha na sinduna thasi ki tarani thui dagi team kuntra humdoina saruk yaduna Tentha Khongbal multiplex ground da chathar liba TKWA Trophy 2019 gi ngasi sanakiba ahanba mesta Baki FC na Wang Yangoi FC bu panjil ahum amada maithiba pikre Baki FC gi mai pakpagi panjil adu jersey number 7 David jersey number 6 Sandal amadi jersey number 9 Gobinna Chankhe ani suba Meski Oina FC TYDA Tobul Amadi Safabi FC Sapam Apiba Matamgi Manungda Panjil Amamam Chanaduna draw oiki. Thasigi Taruk Tage Hauduna All Manipur Volleyball Association Ambagi Makada All Jiribam Sports Association AJSA Jiribam na Sinduna Jiribam gi Babu Parada Laiba Jiribam Higher Secondary School gi Playground gi da team Mapan Sar Yaduna Satharakliba Mapan Suba Y Keso Singh Memorial Volleyball Tournament 2019 gi ngasi sanakiba semi final Super League round gi first match ta Jiribam Police team na NYVA team bu set ahum sinoda maithiba PK aduga second match ta KYLSC team na YCGC Chajing Konjeng Laikai team bu set ahum anida maithiba PK Jiribam Police team amadi KYLSC team anina final sanargani. Ngasi nungchil phone ki ba pause singda kari kari maru eba pau yaur bagi habdu me ampun namung eng taminasi. Kanglei Park ki maira nurse sing na kathok poloyna lawriba thodang sing asi yamasawi governor BJP amasung NPF ki marakta yana ki wafam sing thabak to thok ta batarabadi kaina batabani awang bodi umai bom poka henbagi mayokta wakat pham pham kre Chief Minister na authorized oiba hi leibada loan pigani haibadu thabak to thok piu kunja sing Kangla Pau nurse ki thodang di anaba amasung an oraba singda kathok poloyna seba tawuni governor Go to School Mission Kowalite, School Pagalan Haiba Pilot Project Hawudangai Radesham. To read the Takib Angang Amati Kangre, New Amashirgalemle. Pandam. So Shin Navalenga Asida Nuana the Bamatalite, BJP. Veterinary Department Sangai the Lena Tina Naratan of Torankaya locally, Kabulam Zawi with the Sas and Sibi Paulite, Sawa. Lengaki School Sing Sembali, PNW Haibu Radesham. Pandam. Nursing na anabagi damak Philip amagloina na kathok na mathok tawri governor wathok oriba GT road laibak tak walas tharamle loina phaktorakle cap NPD gi labor sing thabak lepi khongjong saksil lagani Manipur kanbada amat toiba Philip lowina si Sujit Kumar Loisla pada maru iba pau amuka na pizari
था सिगी तरा निपांदा कोहिमादा फंगदबा NPF की सेंट्रल कमिटी की वारेफ ना NPF ना मखाता ना BJP का पुनमी नगररा नत्रगा पुनमी नरुद्रा हाइब की खंगलगनी नर्सिंग ना कथोक पगलोइना ना लौरिबा थौदांग सिंह असी यामना चावी हाइना मणिपुर की गवर्नर डॉक्टर नजमा हेपतुल्ला ना हाइख्रे रमरई इको टूरिज्म पार्क ता थमलंबा थिंगबा लौथोक्रे बोटिंग तौबगी अयाबदी पीद्री पालिबा BJP की सुंगसिनबा सरकार की मरक्ता यानदबा कया लागले हाइना MPCC की प्रेसिडेंट गैखांगमना फोंगदोक्रे अमदे सरकार असिदगी NPF ना हौजिक फावगी दी टोकलगे हाइबा लैते हाइना एजुकेशन मिनिस्टर TS राधेश्यामना हाइख्रे ngasi gi oinadi manipuri paw matang sida loijare mi eng tabir bu punamok pu arunblana amuk kahana khurumjari